ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎꯁꯤꯡ ꯄꯤꯖꯔꯤ ꯕꯦꯡꯛꯁꯤꯡꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯉꯥꯃꯤ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯗ ꯆꯥꯅꯕ ꯂꯣꯟ ꯄꯤꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯥꯡꯄꯣꯛꯄꯤꯗ ꯗꯤꯄ꯭ꯂꯣꯏ ꯇꯧꯔꯝꯕ 8ꯁꯨꯕ ꯑꯃꯁꯨꯡ 22ꯁꯨꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯃꯈꯣꯏꯒꯤ ꯃꯍꯨꯠ ꯁꯤꯟꯅꯕ ꯁꯤꯑꯥꯔꯄꯤꯑꯦꯐꯀꯤ ꯀꯝꯄꯦꯅꯤ 3 ꯃꯅꯤꯄꯨꯔꯗ ꯊꯨꯡꯂꯔꯦ ꯋꯥꯠꯍꯧꯔꯤꯕ ꯀꯝꯄꯦꯅꯤꯁꯤꯡꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯊꯨꯡꯂꯔꯒꯅꯤ ꯍꯥꯏꯔꯤ ngasi tangdu leitadaba kunai asigi saktamda irabot ki punsi wakhalon amadi mahakna lamdam asigi damak kathok lambasing adu nainabagi tangai fadaba nongmo nongmi hengalali haina irabot celebration committee chairman Dr. M Narana phungdurukli amadi Manipur police ke anti drone gun tara nainaba process tawkhre chingi area singda drone hunting team deploy tawrakani haide